ngasi nupising khaktagi oiba yamna kanaraba video amakhatang ai miyamda share tawjari madudi nupisingna akoigi thagi period chang naidaba amadi thagi period laingai manungda puk thinba lengba tawba aduga angang khawda pombagi problem laiba aduga palaba matungda angang yaudabagi problem laiba hariba problem singse laibiba yauragadi video se adongini hawbadagina loiba phaw video se miyeng tabiyu aduga isa-isagi health gi damakta kanaba labiyu hajagi akoina period lakpa matamda chang naidaba period laingai manungda puk thinba lengba tawba hariba problem singse akoina nungti numit khudingi habit che soirakpa habit haibadi akoina food ki habit asigumba soirakpa haibadi akoina period laingai manungda hai chaba yade sumaina akoina haibirambay matungina hai chabaje yade